Kurumjari, ahmadang sing roy pausing. Apa sinjak sana bidang ke sel timbu pamui adu bohak sang son bahidang managi polom singdi pamu balai tuna leiduna sana rihaina mohot minister tis sang kumana pungokre. BJP na lusing balenga sina tori bataba si saukhat pagi mohota tunghan na chat na naba masa ama oire haina MLA AK Mirabai na haikre. Amadi Chief Minister and Birenda social media ki khutang da ken khibdi ki fagat kiba KCP People's War Group ki chairman na se imphal da purakre. Kurumjari as the bigi Manipuri pawming tabirup sing taram nok subolo na paw sanro pijre. Mission Organic Value Sense Development for Northeast Region ki sentang makada Lariambam lekai da saba integrated pack house ama Minister T Sam Kumar na sangakre sangabagi thoromadu da Jila Parishad member L Olen Department of Horticulture ki director K Kibgen Nafigi branch manager Priyo Berta amadi Lila ki managing director TS Joy Kumar na sarwaki director K Kibgen na entrepreneur sing na kan hona jaduna industry masa masa toriba sing aikoi puna magna chagot pi mathau tai rima phuna sangsalo liba khongjang ase mai pak pada miyam gi su mai pak pani haiki Minister T Sam Kumar na ababa sinjak sabana masamo phana lehali haiba mi pung khuding na khangnarabani adubo kana amatana haksang gi damakta thosaba tawde ababa sinjak sana gi damakta di sel tingba pamoi haksang da kahena sonba hidak managi polom sing di pamo leitana leiduna sanari leina tina lehendana tinjang kaijang dana leina gi damakta suba nomba kanba amadi ababa sinjak gi damak ababa mahi marong thaba mathau tai ngasi sangariba integrated pack house asibu mai pakna ba suba thodang loriba rima food kumba industries masa masa toriba singda department na taseng mating pangbo pami masina industries asigi employees singda semilon pagal hanbata natana akoi bida khundari mui singda semilon hengal hanba madi apaba sinjak saba phangan gadori bani miam puna mangna status se chemical free obe state ma ohela se haike malam kan no khona dana amadi Manipur sarkar ki police department gi api bisada ma mating panga puthoi ba pot mayam singa sina khoita e madudi so khoi Manipur si yang potential leiba kinam dum wata ba ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯔꯝꯗꯕ ꯅꯣꯡꯗ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯧꯗꯣꯛꯑꯀꯥꯟꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯍꯦꯟꯅ ꯐꯒꯠꯅꯕ ꯄꯥꯟꯗꯝ ꯃꯈꯜ ꯑꯃꯅꯤ ꯏꯅꯣꯚꯦꯠ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯄꯥꯏꯈꯠꯂꯀꯥꯟꯗ ꯍꯦꯟꯅ ꯑꯆꯧꯕ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯇꯣꯏꯅꯤ ꯃꯥꯅ ꯇꯧꯕ ꯊꯕꯛꯁꯤꯗ ꯁꯦꯟꯃꯤꯠꯂꯣꯟꯁꯤ ꯐꯔꯛꯑꯒꯗꯤ ꯂꯩꯀꯥꯏꯁꯤꯃ ꯐꯔꯛꯑꯅꯤ ꯂꯩꯀꯥꯏꯁꯤ ꯐꯔꯒ ꯂꯩꯀꯥꯏꯁꯤ ꯃꯊꯪ ꯃꯊꯪ ꯑꯦꯛꯁꯄꯥꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯑꯇꯣꯞꯄꯗ ꯆꯤꯟꯖꯥꯛꯇ ꯃꯄꯥꯟ ꯇꯥꯡꯗꯕ ꯍꯥꯏꯇꯥꯔꯦ Hauzik paliba BJP na lusing balenga sina toriba thabak singa si leiba si saukhat pagi muhuta tunghan satnaba masak oiri haina MLA AK Mirabai na phongdokre wafam si ngasi sayang pukri mapal da leiba usababan club ki nauna semba Western Park ama miyam da khusina bagi thorum da phongdokribani ngasi ki thorumadu da sangangai Jila Parishad ki member S Marjit sapam leira Gram Panchayat ki pradhan A Bisorjit Upa Pradhan KS Imo Usababan Club के प्रेसिडेंट RK Ishorjit amadi वार्ड नंबर मरी के मेंबर KS रोमावती देवी ने सिंगमना अथोइबा मिथुंगन सिंग ओइना सरवाखी तरोंगा मरी लेना MLA ना लुसिंग नुना उचार सिंग थाखी MLA मिराबाई ना मखाता ना फोंदोखिबदा मियाम gi लुसिंग सिंगना लमदमसी सेमदा थौदांग लोरि बनिना मियाम gi अपam pam da khangna thabuk tofam thoi BJP na लुसिंग गवर्नमेंट ने सिना वा कक्तंग nganglага thabuk ti tawdri Lengak na go to village haina sathariba program si seasonariba paisa sing karamba head tagi seasonariba no haina hangladuna go to village ta tawkiba thabak samgi manung da sa da manga phabo miyam da kanaba phangdri Congress government na toroma thabak sing maming onthoklaga hojik paliba lenga asina thabak toba sadun lairi Chief Minister na tha khuding miyam ga unabagi thorom pangthokliba asida lamdam sigi miyoy kya kanaba pi kharbage haibasu hangki Leba asida GST sana kibadagi karbar masa tolzaba miyoy kyadi hingmang amdre BJP na lusingba lenga asina toriba thabak thorom sing asidi leba asi manglom da satpagi muhutta tunghanduna satlagani haiki lenga ki mawong matawsi kurba matamda praja si kari karam thakta mak sindada no thaiba khamjaladaba phibam da leiba aikoi hauji sen tumi phibam koiro hauji ek janawari basagi ki divisita karayo ke haido adumot praja na khalagani ngasi koina mi badi ungam jamoda happy birthday sinarsi koido bi basinje machi ngasi phawada karam yuiku ungam jalogi thudagi ngasi pensioner ama aikoi ohenba beneficiary ohenba ngamda ke haido ai khangni ba
Chief Minister and Birenda social media ki khutang da kian kibani haiba KCP People's Work Group ki chairman oinam ibosoba LS khoirang bakhuman Delhi Police Special Cell amadi Manipur Police na chatkiba Augustang kunganipal da Delhi dagi fakibadu makata ba case ki damang asing fal porkre pharaba ibosoba LS khoirang bakhuman Bishnupur district ki thanga dagini hauji haujukna ningthau khong da leibani pharaba ibosoba LS khoirang bakhuman makata na Imphal Police Station da case ama logatuna wahongphang satakre Handakta Orissa gi Visakhapatnam da loisinkiba CPI ge National Council meeting da Manipur gi moroiba issue kya pugatuna kanakre center gi lusingba singna Manipur gi issue sing lumna lobuga loinana parliamenta pugatkani haibagi thajaba pirle haina mefam aduda saru yaruba CPI Manipur State Council gi State Secretary L Sotin Kumar na paumi sing tamkre Irabor Baban da pangtu paugi mefam amada L Sotin Kumar na National Council meeting aduda Citizens Amendment Bill na awang nompo ki state sing da maruina Manipur da pirakadaba Saiteng Pukatki Framework Agreement na Manipur Pun Saktam Kahalak Labadi Agreement Sing Mayok Lepani Haina Mipamandu Tamki Law and Order Fagatle Hairga State Government na Afaspa Sahiyama Sangtok na Bahot Niba Masigi Mayok CPI na Lepkani Draconian law se Manipur dagi lokthok khigadabani haiba wafam central leader sing nasu yakhi BJP ge government lakpadi paumi sing da hat patupa madi phaba punbagi thodok sing leptana thok liba se condemn tawe state assistant su wangkhyamsa Kishore Chandra koba mioyama NSA da detain tawa se pokat khibada council members sing na condemn tawa madi Manipur ge miam da sokot wafam phongdroke wangkhyamsa Kishore Chandra Thakpa Saba Toroga Akamba Wai Season Kibadu CPI na Yabalate Adubu Mahakpo NSA Palga Fazin Basidi Yaninde Maki Wafanda Leva Kaina Wafam Yawi Haiba Tazide Masina India Masu Manipugi Democracy Masak Tengani Haiki Yoi Kayana Pen the Bagi Adugo journalist singing Marta Sumakan Kayagi Wafam Kaya Pen the Pongdo Pokedoba So idana Lerk Pum Tokpa Pibum sing ado Masigi Sarkar Sin Uhelena Lowe Adubu Mahakna Taksan Jasalaga Wahi the Watada Yamna Discipline Kaiba Dumba Maduma de Kusu condemn to Yam Senai NSC Pan Kotana Kishore Sangi Matangadi Panpam Toktaba I Nama Panchalakanda Madomda Sanctionba Dumba Homnes below the Bungam. Kishore Chandra Wangkham NSF Anur Fazilibasi Tado Hananaba Arfilama Tobinaba Human Rights Eratna UN Special Rapporteurs on the Freedom of Opinions and Expression Professor David Kayadera Kangankre NGOC Executive Director Bablu Luitongbamna Pesin Kiba Cherolamada Matang Seda Pangtok Kadurba elections as in a civil society gi space ama lehalaktriba sisu yangsin bugaloina thuba matamda Kishore Chandra bu Thadoraknanaba Government of India da Arfilama Tobi Hairi Nauria Pakang Lapa Kendrigi Ningomam Junior High School da say sidagi pre-nursery, nursery amadi KG Hapsin Baga Mayuri Pumba Lem Namahi Tamalagani Haina Kendrigi MLA S Subhasan Laktokre Wafamasi Quality Education Purna Panamda Lamdamadongi Miamga Education Department ga Kusam Naraga Ningomam Community Hall Pangtopa Mipamada Mahana Laktokibani Tormatuda Additional Director Education S RK Tanedi Amadi ZEO Wangoi Y Hemchandra Suraki Y Hemchandra na Government School gi Chitharakli Basi Education Department gi Suibalan Bayai Adubo Nasi School Sigi Management Committee na Tawayang Honadana Quality Education Purna ba Honoriba Sigumna Lam gi Miam na Honabirabadi Government ki School Sing Private School Sing gi Karisu Tadana Sangor Pangawani Haiki MLA Subhasan Rana Makatana School Sida Tamba Mahiru Singh School Management Committee Amadi Ningomam Educational Development Society Limited Kakusam Naduna Asang Makudima Putokuna Mahita Malagani School Si High School Gitarta Onkanapa Mariling Sing the Taxilagani Yamna qualified or Posa Singna Private School Gasaf Manana known Hapsing Gadaruba class Sing Sida Takpigani Masa Semba Sangba Sanfa Madu Tungsin Birga Makoibumi Winaba Semba Mateng Winaba Torang Sipatapini Haiki Mama mapana Google se karino angang singdo school power pur school ning sala idana koi guardian singna ai koi ningumda ari embada ai koi ato private school da chaliba expenditure khorsa mayam je isa gi gum tungjin ba yarada Lisingani Taranithogi December Tang Kulumdoida Miamgi Hugda Matau Torungeda Manipur Police na Nongai Kapada Lekidraba Paumi Thangzam Dizamani Elias Nanaugi Taroluk Suba Dead Anniversary Trompang Tokre
थांगोइबन चेराव सिंह मखोंग लेबा माकी निंगसिंग खुबमदा अयु अंगन बदगे इमुंग मनुंग यावना मियामना लेसु कटनखे पाउमी सिंगनसु अवाबा फोंदोपगा लोइना निंगसिंग खुबमदा लेसु कटखे निंगसिंग बयाई नुमित अदुदा लेखिद्रबा थांगजम दिजमनी एलियस ननाउना चेराव सिंह मनाक्ता थोकपा इरांग अमा पाउ लौरिङैदा खंगौदना मनपुर पुलिसना कापथोरपा नोंगोइ मरुना पानबदगी लेखिदबनी माकी थबाकता नोंगोइ मरु अमा अमदी माकी येत थंगबा खुत्ता नोंगोइ मरु अमा पानबदगी लेखिदबनी नुमिदांगी मतमदा माकी निंगसिंग खुबमदा मैरा कटपगे लोइना पाउमी सिंग अमदी इमुंग मनुंगना लेखिद्रबा पाउमी ननाउगी मफमदा इकाई खुमनबा उतखे हवमरा कैसाम लेखाइदगी मयांग लंबम सुमति कौबी मसागी सही यांखै निपाल सुरबी नुपी अमा स्टेट अमदी नेशनल थाके अवार्ड कया फंगदुना फंगबा ngamlabsu सही हुमफु सुदे अमदी सादा disabled percentage marfu sude haiduna karigumba khudong chaba amata fangma ngamdre hari ngasi mang lambam sumatigi yumda satuna unakibada mak masana phongdrokpada mak sei sigi national award fanglokpada natana state award su fangle tongan ba award nepal su pirakle masing mathakta AIR Imphal ge approve lyrics oibada natana larik mari amasu phongkhre adubu sangalaitabadagi ngasi faba government na piba tembang amata fangma ngamdana leire haina ISTV news ta phongdrokle aina khosa heragasu aina thabakra tawragasu ahya isai rom tong jaba ngamjati maram aduna mi kya gi mateng changi chathok chasin toba haibasi ai di auto riza kumba kari gumma da sali aduna sen yam na changi aduna transport ki maram da boresu ama boresu ko mena mateng banghaningi adagi akhoi ki disabled singi akhoi ki policy ama sembi ba pami ai gi si to bi habi mata disabled oiba mayam sina tawjeriba thabak thoram singa sita khangbiba amasung makhoi da khudong chane menta makhoi gi disabled singi oiba policy amasum sembiba pamjei ena Amoromda Manglambam Sumatina Thoido Hendokpa Award Fanglopda Social Activist Dr. S. Manautona Mayumde Satuna Nuaiba Fongdokpa Loina Selgi Tembang Pikre Sumati Masagi Sei Hum Subadagi Anaba Mana Maram Orga Kwang Makha Sidabadagi Ngasi Fawa Hawalaka Satpangam Dribi Mioini Asigumba Thoido Hendokpa State Kilan Oigada Mio Sing State Government Akanaba Miang Sangnuna Tembang Pianingi Haina Dr. Manautona Fongdorli Soibagi Nuaitabagi Matakta Tongan Ba Hakshel gi oiba nai haibadi natabada thamoi gi oina amadi wakal gi oina ngai to myam ma leibasina maram moidana khudong cha do myam thengnei aduna Manipur government na honorable chief minister gi miyam khada karigum khardang mateng pibi na bahaidana appeal tawjari On domestic violence and drug abuse, Haibatimda Manipur State Legal Services Authority Manipur Gimiyang Makada, District Legal Services Authority Bisnupurumadi, Legal Ads Clinic Koktana Punasinduna, Nomigoiba Legal Awareness Program Ama, Moyang Kendrigi Manung Senba, Kokta Ketal Community Hall Pang Tokre, Talmaduda District Legal Services Authority Bisnupurgi Secretary Su ODB, Chief Judicial Magistrate Mona Lisa Maibam, District Session Judge Ngali Kims Kibgen, Kota Municipal Council gi Chairperson Madam Mahaluddin Yauna Miyokana Suraki Advocate TAS Suzir Mite Madi TAS Akuf Aidmolna Resource Person in Wanganki KVK Thawal gi Office ta Kisan Divas Palan Thoram Lising ni Taranipal Taramapal Pangthokre KVK Thawal Madi Agriculture Department of Punasin Pangthoba Tormaduda Khangabok Zilla Parishad ki member KS Rasmohan KVK Thawal gi Senior Scientist Jesmarini Sarangthem National Level Crop Awardee L. Ibisawi Debi Amadi State Level Crop Awardee L. Rajendrona Morobimisiwina Suraki Kaksing Amadi Thawal District Manungda Leba Farmers Club Nepal gi Khutang Dalumi Sing the Pigadaba Input Sing Yantoki Stol Mapal Su Sarugaba Exhibitions Amusufang Toki Zilla President Member K.S. Rasmohana Lamdamasi Semilon Fagatna Bahona Bada Subo Taudang Lord Balumi Singbo Awang Matakta Ikai Kunagadam Haiki KVK Tawalgi HODB Senior Scientist Jesmarani Sarang Temna KVK Nalomi Singidamakta Potok Marangkaina Potok Nabahona Bada Subo Taudang Lowi Haiki Kwantozam Kendragi Kabi Mai Lekaida
MP Local Area Development Fund gi nongna saba Community Center MP Dr. T Mainana Sangakre Tormaduda Hanagi MLA K Sharat Yarobhamdiar Jila Parishad Member S Manglembi Yarobhamdiar Gram Panchayat ki Pradhan L Sorojini Susaraki MP Dr. T Mainana Turel Tengba Khaktan Manipur Tengner Sing Sau Awaba Kwan Mangamloi Mapang Kudingda Madi Turel Torban Dasu U Tharabadi Kwan Mangamgani Sei Khargi Mamangda Numit Manga Taran Nirom Nong Leptana Subu Matamda Turel Sing Luna Chenba U Kedubo Ngasidi Nong Hek Subaga Anabi Sing Center Le Haike Hojiti no heta abaga ane mas yele mara kai no case me le ase purana je num ko to ki ba kwari to ki ba u ba ja amata haudre ba aduna turien teng gi hek program la ba khuding gi every turien khuding gi case me area sida koi phajana forest sing gi thawok se yam chaw na happening e koi Christmas Kumai Gamadi Lena Tamaban Kendra MLA case Jogesana Kendras Kamanung Leba Tarung Kul Yongna Tribal Sing Kundari Mopam Sing the Kudol Post Sing Pikre Tamaban Kendra Development Organization Namadi Kendra Aduge Tribal Forum Nasinuna Pangtopa Tormaduda MLA Jogesana Christmas na Lakoda Lamdamasi Nungsi Sanwa Produktuna Nungayepa Oresno Haike Masu Saru Yasabaga Lena Halaman Puno Ikai Piriba Dr. Tribal Forum Tangam Yam Puno Luxury Time Mandalariba Halaman Aduga Christian Lining Chatpa Kaktanatana Miam Punamaksu Apapa Sakot Oresno Hadananga Sigan Sigdaita Akoina Christmas Kamari Lena Pausil Pizari Travel Forum के President Mukeng Po Panmaina Christmas Kumai Gamari Lena Kendra के MLA Namyam के दमकता अंगम बकुदोल पोस्ट सिंह पीबा से लुसिंग मामू के अपा थपक ने हाइके Marirak Suba Logos Gospel Ministry Street Outreach Programs Ngarang Kangpokpi Thomas Grounda Pangthokre Tormaduda DC Dr. Rangitabali Waikom Kangpokpi Town Committee Chairman Lunsei Kipgyan Leverance Dr. K Nobo Dr. K S Pradukumar Dr. L Pradukumar Susurwaki Lamnamasigi Sangnaribi Saisakpi Takilama Mandakenegi Gospel Isena Kangpokpi Miami Puning Singsinki Christmas na lakpada Northeast India Development Party Manipur President Dokumangs Khongsaina Manipur Miyam Maruina Christmas Christian Lining Setpa Isilinok Singda Yapa Pauzil Pirkli Malangi Mipum Kuding na King of Peace Hainariba Jesus Christ na Malamgi Muiba Purupu Isorgi Asengba Mapau Sando Piduna Asengba Sumba Kaya Kangan Biduna Muibabu Ing Tapa Fangna Balambi Takpiba Aswana na Laitalar Kayabu Awabadagi Kuan Biba Muibagi Damagta Pang Tingdun Tawai Tabi Kraba Mahaki Mapok Kunwana Lakpada Saksu Kanglo Puruki Kenabatamdana Ekoi Masel Amanamagi Mateng Pangnaduna Isana Isagi Susan Jaduna Sakotpa Ing Tapa Iramda Manipur Oresano Hari Kangpopi District Headquarter ge Non-Profit Non-Political WhatsApp Group Gudufna Christmas Kumai Gidamakta Kangpopi District ke Laitalari Singda Pirol Khom na Singba Kudol Tamkre Tongan ba Sinfam da Leriba Member Kunma Thoina Saba Group Asina Mamang dagi Hauna Sel Kaina Durmiam na Mating Bangno Lakibani Handak Segi Christmas Charity Asi Kangpopi Town Committee Member Sing Local Body Leaders Sing Yauna Kangpopi Thomas Ground Officially Lautok Kibagaluna Laitalari Singda Yentoba Hoki Punamui Senirom da Christmas Charity Kudong Saba Si Panganki Tormasi Saroma Oina Gudup Amasung Kangpopi Towns Committee Ani Marakta Friendly Football Match Amasu Sanaki Gudup na match asi goal Mari Anida Mai Paktuna Lupalising Kuntra Funky Tawal District Amadi Imphal West District Ani Samna Haliba Mang Imphal Road Chamjin View Haina Miam na Wakat Kongjang Sanction Kre Tawal Ningombam Ideal Youth Club na Sinduna Tawal Nongangkong Primary School Manakta Pangthoke Wakat Mifam Aduna Lambi Si Matam Kagi Mamang Dagi Fifam Sang Lerkle Marilay na ba local MLA Sing Amadi Lengak na Usina da Bayaning De Atu Matam da Lambi Si Samjin View Hari Nupilal Memorial Association Manipur na Sinduna December Amadagi Hauna Thabu Mama Supna Sathariba Humudra Mapal Suba Nupilal Ningsing Thorong Saromo Oina Lubasigi Kondompokpi Branch na Sinduna Nupilal Ningsing Thorom Kang Kondompokpi Mamang Laika Lampak Tapang Thokre Thorom Aduda Naura Pakang Lakpa Kendrugi MLAS Suwasendra Association Asigi Kondompokpi Branch ki Secretary T Ibemo Pradhan T.S. Nandakumar Association ki Steering Committee ki Secretary Longzamba Meitei Netaji Susuraki Nupilalda Suraki Bi Laikidabi Ima Sing Photo da Laisukatuna Ikai Kunubu Utki
Tawal Turel gi sing mo na sialiba kohan biu haina Turel asi khongbal tarba miyam na haijadun lakpa tabide haina Turel asi khongnung dagi nung lengoi purokpa gari sing mathakta thamliba thingba hena kansinanarba warep lokre ngasi nungthil Tawal River Conservation Committee na hauka kiam amadi moizing litan pokpi gi miyam su saru yaduna Youth Sporting Club kiam sipai de miyam gi mifam pangthok tuna hena kan khongjang sangsinaba pirep loki ngasi jongan ba yukta miyam thorok tuna nung lengoi puba gari sing Tawal kaithal da thattuna purokpa nung lengoi sing haidok tuna gari sing halanke Hauzik matamda mayai kaba polamna nupi amadi mahiroi sing napi ba sekteng haibisida nongmiga oiba awareness program ama asan bigai lerek asobo community hall pangthokre all asan bigai mera pai bi lof na sinun pangthokpa thormodu da kontha khabamge pradhan S Jiten Max ki joint director Abiram Mongjam Dr. RK Lenin yauna myo kyana suraki mera pai bi losing bi secretary Thazaman bina mayai kaba polam sing mahiroi amadi inkalak libi nupi sing napi ba sekteng ase kanana ba hona minase haike Kabui Phurup Singh oiba Kabui People's Convention ngasi jam hall pangthokre KKP Mahabali Kabuina sinun pangthokba thormadu da Kabui Committee gi working president PG Mukuningpo Kabui Kaisamthong Kabui khulgi khulakpa Lungpuiga Ramayauna atei sanare ba myo kyana surwaki convention asigi matangda KKP gi president Hira Kabuina Kabui Phurup Singh gi damakta identity tungkoina ngak sena naba convention si pangthokpani Kabui paipu singna thamlamba lining laisol phije chaksa manghandana thamaka loinana migi matau tamdana ba honagadabani haike Life in the Works of S. Bhanumati Devi Haibatim the Nomigoiba Symposium Gitorama Ngase Manipur Hindi President Hol Pangtokre Manipuri Saita President Infalamudi Saita Academy Sinun Pangtokanga Sigitormatuda Saita Academy Kolkata Ge Assistant Editor Gautam Pal Manipuri Advisory Board Saita Academy Ge Convener N. Kiran Kumar Manipuri Saita President Infal President Kangzam Ibohal Singamadi L. Ibemhal Devina Singmana Tormapu Singana Suraki Convener Manipuri Advisory Board Sahitya Academy and Kiran Kumar na nupi oibi singi marakta singthaninga oina thodang lormbi as Bhanumati ni mahakna sereng saidin naba kayada emotional oina pabang amagi magul leiba aibi ma su oiram ki haike Teachers Association Johral Nehru Institutes of Medical Sciences JNIMS na matam sang na tanul lakpa demand sing authority na tabak oina Pangthok tabagi mayokta khongjang sangsinana ba ngasi famkiba akhanaba mifamna warep lore hari association ge member kudimakna December 13 fawba amoba base thetkani December 13 ta mass casual leave lobagaloina wakat khongjang sangsingani masi fawda demand sing phangdrabadi JNIMS hospital shut down tobi khongjang sangsilagni hari hauze makata ba pawkerm visiting at the brem tanglamanase Miyam da Kanganjaba, Charumai Thadok Pigano, Lofum da Chaikairaga, Microbial Decomposer Season Naduna, Laypark Layhau, Hengat Hansi. Saru mai thabana saru de yauba pambigi machinjak ayamba mani lomduna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallachi Langsin Biraksi, Sagolban Moirang Lerak Machinda Laiba, Mother's Care Central Hospital and Research Center da Dental Department na Ahalamadi Angang Singi Oina, Free Dental Health Checkup ki Kudong Chaba, Lakiba December Gitang Kuntramathoi Pauba, Pizeri, Center Sida Chadayang Kai, Subsidized Rate, Makal Kudimaki, Oiba, Nasinga Sibak Langsin Biraktuna, Yagin Waitaba Kudimak Anabiu, Amadi, Lying Topiu. Medland Home Healthcare Service, Post Vacancy, Name of Post, Home Healthcare Nurse, Qualification A&M, GNM or BSc Nursing. Experience 1 year minimum. Number of vacancy 50 numbers. Salary 5,000 to 10,000 rupees and above. Walk-in interview today onwards till 10 January 2019. The office of first floor Axis Bank Building Porompat near JNIMS Hospital. Jolip 100% natural syrup. Amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang Soktarakpa, Tumba Chaba Yaraktaba, Kong Hamba Nungarataba Singbu, Panba Ngamba Matangaraba Upaidi, Jolip Syrup, Amasung Capsule, Diabetes Singidamakta, Jolip Capsule Chabiu. Christmas Kumaina Lakpada, Eastern Motors Neksha Chimirong offer Pizzeri, Tang na Pamba Tanjani Kudong Chaba Lobiho.
ऑफर असिदा एक्सचेंज बोनस यामना वांगना पिजरी कॉर्पोरेट नत्रगा गवर्नमेंट एम्प्लॉयीज सिंग द हेन खुदोंग चाबा पिजरी बा खुदोंग चाबा लोबिनबा ngasi ngasimak Eastern Motors Nexa Chingmeirong da lingsin birau or please contact 6909157482 8794760136. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Tata Gitanish, a Tata's product, India's most trusted jeweler, opening on Thursday, the 27th December 2018 at Thangmaiban DM College Road, Imphal. Lakliba December Gitang Kun Gitaret Sagol Sel Numitta, Thangmaiban DM College Road, Imphal da Tata Gitanish Hangdok Cheragani, a Tata's product. ब्रेक में तुमने तराम उक्सरी मखरा बॉक्सिंग उजाला योजना की मखादा बेनिफिशियरी सिंह गैस येंथोपक लोइनेना वीवर्स कार्ड येंथोपक की थोरममा बीजेपी किसान मोर्चा की वाइस प्रेसिडेंट डॉक्टर केएसएस कलागी पांगी लेब युम पांथोखरे थोरमदुदा बीजेपी की वांगांग लुसु ओरिबा लमसांग केंद्र की एमएलए एस राजेन बीजेपी खुंड्राफम मंडल की प्रेसिडेंट एस नंदो खुंड्राफम ग्राम पंचायत के प्रधान अबुजम इबोसुक सुसुराखी थर्मदुदा गैस बेनिफिशियरी सनीदा अमदे वीवर कार्ड म्योइसांग खुसिनखी डॉक्टर कलाना उजाला के गैस से ngасidi AAY कार्ड पाइबसिंग दसु पीबा हौरे यामना थुबदा प्रायोरिटी हाउस होल्ड कार्ड कलोइना ओबीसी सर्टिफिकेट पाइबसिंग दसु पीरगनी हाइना गैस एजेंसी सिंगी खुथांगदा सेंटर दगी हेरुक हाइखी National Charitable Hospitals Morangna ngasi nomigoiba free heart screening scam ama hospital asida pangthokre Manipur Heart Foundation gi miyang makada Sky Hospital and Research Center amadi National Charitable Hospital Moranga punna sinbani punamyoi shanirom heart ki leina leibra haina yengki hospital asigi managing director Surjit Kumar Kumanna lamdama somda heart ke anaba singi damakta specialist doctor amada yengna bahona bada thenri awaba sing yengduna tha asigi kuntra dagi hauraga mathang sahidagi hospital asida thamada anira heart ki OPD gi kanaba fangalagani OPD manungda eco screenings yauna makhal kya gi test tongnugi khudong sa basu pigin haiki Bishnupur district Cell Health Group Hena Mapangal Kankal Ananba Pandamda Nabard Manipur Regional Office Impal gi miyang makada nomigoiba capacity buildings training program ama Pubala Loktak Maru Community Hall pangthokre People's Development Society New Second Sinno pangthokiba tormoduda Pubala Gram Panchayat ki akobida leiba Cell Health Group kullom na surugaki tormoduda Pubala Gram Panchayat ke pradhan and Ranjit PDS की Chief Executive Officer TS Biramangol Program Manager TS Sunita Susuraki थासी तांग तरा निपाल की चतर के बा ग्रामीण डाक सेवक संगी मतम कक्तबा थबक लेप की खोंजंग गवर्नमेंट का यानव पुरकपद की हंदोक ले हारी पोस्टल डिपार्टमेंट मणिपुर डिवीजन की मखादा थबक तोरिबा ग्रामीण डाक सेवक सिंगना हायंगदगी होना थबक कारकनबा यूनियन की मकेदी खंगलकले कक्सिंग एजुकेशनल ट्रस्ट न सिनन से खुदिंग पांगथोक्तुन लाकपा कैट्स स्कॉलरशिप एग्जाम ngasi PR स्कूल कक्सिंग न पांगथोक्रे एग्जाम असिदा डिस्ट्रिक्ट की टोंगन टोंगन बा गवर्नमेंट अमदि लनाई स्कूल दगी क्लास 7 तमलु महिरोय सनी यांखै मंगारोम न सरुगाखि एग्जाम असिना होलकलुबा अंगांग सिंगदा कॉम्पिटिटिव एग्जाम दा करमना थेंगनगनि अमदि माइ पाकननबा करमना होनगनि हाबिदु खंगनबनि एग्जाम असिदा माइ पाकलबा महिरोय सिंगना मागे मागे क्लास के एग्जाम दा सादा होमबुगी मथक्ता फंगद्रबदि स्कॉलरशिप अदि फंगलोय हाइखि Manipur Police Constable lising ni taraturu re-recruitment gi fal lakliba December kunipal fawgi manungda haidok pidrabadi akan makongjang sangsalagani hari ngasi MJ Avenue da pangthokiba pawgi mipamamada batch asigi wangloi yumkhaibam kerana Manipur lengak na recruitment asida yawkiba hauji anoba IRB lawgadriba asida sahi henbadagi saru yaba phangloidaba sing asigi damakta su khanbiduna thuba matamda recruitment gi fal haidok bi haike hujik haidok tana lairiba 2016 re-recruitment police constable ke jenta base asi athuba matamda hongi thabak su puriba honorable CM na hairiba DPCSC gi result out tawbiyo haidana JC gi mekai de gi ningsing jari laiba tang kun ga nipan phawgi manungda result out tawbidar gadi makhal makha kya gi khongjang changsin jarakani haidana amuka su hande ningsing jari UNACO School Maitram gi website amang asi UNACO School gi chairman and Iravantana hangdokre
Handaki academic session asidagi pre-nursery class 7 fawa school asida tamba hauragani Seraman and Irabantana education system haibasi matung nina hong daba yade tungi yenglaga awanba education system ama Manipur gi hawal yuba mahirui sing da pinabagi wakalonda UNESCO school maitram hangdopani haike Kundre chuba Imphal Book Fair gi saroma oina pangthokiba extempore speech ta Iboton Sana Girls Higher Secondary School gi class 11 gi mahiroi Ratna Naurem ahanba extra ed school kaksing gi Anjali Konjengbam ani suba amasung school asimaki yaipabi mengbam na ahum suba takre Imphal Book Fair quiz competition dana Zen V Umatel na ahanba Iboton Sana Girls Higher Secondary School na ani suba amasung St. Joseph Higher Secondary School na ahum suba takre hayang fair silusen bi toromda manamatum yanthokani hari Institute of Computer Training Center Thawala Thokfam na mahirui singna masa masagi tungya paba PDF lawjaba ngamna ba panamda Careers Counseling Toromama DLYC Club ki holder fang thokre toromada Social Scientist Dr. Danvir Laishram L Thoman Tawal Municipal Council Ward number mangagi member AK Herozit Ward number tara mangagi member L Brishorji Susugaki Singat Battalions Assam Rifles na Advanced Christmas ke kanaba torum oina lemna langwe kem ama Singat tapang thokre kem aduda Singhat Tingpizol Thadau Banks Munpi amadi Sumchin Bungi Myoi Samri Taratare Lom Lang Bagaloina Hidalang Thak Sing Fangan Ke Yang Mari Suba Battalion BSF na Sector Headquarter CI Operation Manipur gi Makada Singdongpok High School gi Toilet Block ama amasung Hero Part 2 da leiba Singdongpok Idols Top Club ke fencing miam kusinakre Singdongpok Idols Top Club ta pangthokiba tormoduda battalions asigi second in command KS Home Shore Company Commander SS Varas Singh Palsu Suraki CBSN programs asi battalions asigi CO Sunil Kumar Singh makara paket bani Kunipan Suba Sector Assam Rifles Sindura India ki mafam kaya Koiba Purba Sandal District ki Jokpi ki Angang Sing Opu ki Tormama Kaksing Long Khaida Leba Battalions Headquarter to Pangtokre Tormatu da Kunipan Suba Sector ki Commandant Brigadier Nileas Bhatot na Assam Rifles na Sin kiba Kongsida si Kunaya sida tangdu Laitaba Purang na Buga Suba Kong Tangamani Angang Haibasi Tungi Yumbini Makoibu Apabalambida Puba Haibasi Tangay Fade Tha Sigi Taretagi Sakiba Kongsida Duna Delhi ki Tongan Tor Mapam Sing Yangmugi Matata India ki President Kasu Unaki Kulumdu Suba Assam Rifles na Christmas Mamangi Mela ama Temenglong District Headquarter Leiba Makoigi Camp to Pangtokre Toromaduda Battalion Asigi Isutens Major Parambir Rathor Amadi Ate Officer Kya Suraki Mela Sida Tongan ba Stol Taramarina Suraki Hauzimakata ng si San Paulo Minise ngasi sanu pauda lalaba January tang kulumduri kuntret fawba Kerala da pangthokaduriba kuntranifal suba National Sub Junior Ball Badminton Championship amadi Karnataka da pangthokaduriba hompumri suba Senior National Ball Badminton Championship da sarugagada ba Sanori Singh Ball Badminton Association Manipur na sinduna singjamai singamaka basketball ground da akan mumong da coaching setri and then Sindra amadi is Nandan Sharmana course na takpi tambiri Association ki President Dr. L. Kumar, Vice President Taso PAs amadi Secretary TH Tombi Singhi Lising Makada Sanori Singhi performance wazan ba yamna kan honrei Tha si taramari di tarataret fawa Karnataka da pangthokiba kunmarak suba thangta championship da Manipur gi mo sinduna saruk yarba Anes Lorambams amadi S Krishnanandana gold medal lorpada harautam no opugi tharmama Naranchana da pangthokre TLYDO Naranchana amadi Niha Thangta Moirangani Sinur Pangthoki Batormaduda Sanro Anibo Puning Tokki Women's Rankings Players Leagues Rounds Match Competitions Ama Akampata Leiba Joy Kerom House the Pangtokre Infaliski e Bigyana winner Oikre Rank Amadigni Fau the Leiba Kerom Chanuri Singers in February Taramapaliki Kulumdoi Fawa Maharashtra the Pangtokadruba Neputre Suba Senior National Kerom Championship da Manipur Mo Chindu Surgagni
Ima nganu leima Fast Star Committee na sinduna marathon race among asi Moirang Lamkhai digi phawak show ikhai phawa pangthokre nupi manbi transgender singbu sakang magaluna na makogi haksang fanan no batim da pangthokiba tormaduda sogarpom ongbi Sorojini Wainabachandra Ngangkhalawai Jila President Member Motum Birchandra Pradhan Sanam ongbi Sanahanbi amadi Bobby James Wahingbam Susuraki Yoga Physics Federations of India ki makhada Om Satanga Yoga Physics Association Bangalore amasung Purba Manipur Jila Yoga Association sinduna Yoga Samrat Yoga Samrange Kesaf Prozarpai GJS Milan Vidyavati da ngarang digi hokre sahi yankai faud leba participants singna Kanglup Nepal thongna khaidok tuna tournament asida athoi hen tanari Hauzi makata basana wi pau boyang ning thukjum digi amuk phongbigani Laoi de mi di matung dari patong sui hakon laoi de mi ba invitation nangun discipline kena koi maintain nak saya tu koi haujo horani sedegi di just program ama tu matam da minute tara lagi tiang dari honorable MLA khangdi minister khangdi program ham tu hallo onai order thokon Zenems ki taramatu shuba annual foundation degi thoramda Manipur lengangna miyam da phongto khiba wafam sing leiringai serak asida MLA Haikam Dingona minute kun Manipur Legislative Assembly gi Deputy Speaker ke Robindrana minute kuntra amadi CBS Wegadaba Manipur Legislative Assembly gi Speaker Yumnam Khemsa napung ama hena thengthana program mafam da yorokpana kuntramatu shuba Manipur State Taekwondo Championship lotion gi thoram apiba matam dagi pung amaga minute tara hena thengthana Thoram masida ya school kendra gi MLA TI Saiter Barta All Manipur Taekwondo Association gi President Bobby Waikhomsu saruyaki Championship asida Union Taekwondo Academy yumnam kaina punna point lising mari sangwa humputramapan phangduna overall team champion oikhre All Manipur Taekwondo Association sintuna tha sigi tang kundagi unit taramanga gi nupa masa amadi nupi masa taekwondo sanaroi sahum yangkai marina saruk yaduna khumul lampak indoor stadium da satharakhiba kuthama thoisuba Manipur State Taekwondo Championship ngasi loisan khre Championship asigi ngasi aroi banbit ki pangthokiba KG yangkai mathoi makagi cadet girls ta UTA yumnam lekai gi RK Resika NSA gi Prijaya ISTA Langjing achobagi MM Shabanam NSA gi Lucky Sanuna ahan bani subamadi ahum suba taki KG yangkai mapan makagi junior boys ki pangtoki bada UTA yumnam lekai gi P Bhupen CRC gi B Rahul Sharma NSA gi Joy Chandra TI samadi Marjing gi S Trisulna ahan bani subamadi ahum suba taki pangtoki ba championship asida Union Taekwondo Academy yumnam lekai na gold kuntaret silver taratret bronze kunmari punna medal humpuni palamadi point listing mari ga sangma humputra mapan phangduna overall team champion oikhibani National Sports Academy NSA Khumul Lampakna gold taramari silver tarahumdoi bronze taramari punna medal nipumatoi mari point listing ani ga sangma humputra mapan phangduna anisu position taki Pakhangba Taekwondo Academy PTA Segarot Thingom Lekaina gold tara silver nipal bronze taram doi punna medal kuthra mathoi amadi point listing masmapan huputram doi phangduna ahumso position takhre All India Football Federation sinduna mamang thagi October tang kuntok tagi team taramathoi na saruk yaduna home and the away basis sathariba Hero India League ki ngasi Neroka Football Club Manipur gi manga suba home match oina Minerva Punjab FC ga Khumalapak main stadium da sarakiba match ta goal amata sanadana draw satkre ngasi sanakiba match asida Neroka Football Club ki Nigerian sanaroi Felix Odili City na phangkiba penalty kick goal onthokpa ngamkhidre Neroka Football Club Manipur gi taruk suba home match oina Khumalampang main stadium da Mohon Bagan ga sanaragani Tarani Thui suba Manipur State League ngasi sanakiba match da Sagolbal United na Mudbhan Lai Athletic Club Sadar Hills pu maiti bu pikrai Khumuksam Ingosa Singh Memorial Trust ni sponsor torga
All Manipur Football Association Sinduna Mamang Sahigi September Tang Taruktagi Team Tarantoina Sarug Yaduna Komalampa Artificial Tap Ground Sanaba Hokiba Taranitrishuba Manipur State League ngasi Impal gi Mapal Kangjibung da Sanakiba Matchta Sagolbal United na Mudbaline Athletic Club Sadar Hills Pugol Ahum Sinoda Maitiba Pikibani Sagolbal United ki Mai Pakibagi Gol Singadu Angau Sanana Match ki Taratare Subamadi Manipur Tara Subaminita Gol Ani Sanki Atopa Gol Aduna ke Aista Zudin na Match ki Apiba Matamgi Ahap Minute Anida Sankibani Match asida Sagolbal United ki Sanaroy Samuel Sandip Mudbaline Athletic Club Sadar Hills ki Clinben Mar Jefferson Amadi ISI Atleta Match Conduct Tokiba Referee Yellow Card Utki League asigi haying ayupung taramathoy makai tabada ahanba match oina Nisa Thamiba Namadi Nako Nambun Mapalga Sanagani Ani Suba match nungtilpung ama makai tabada Traukwa Kathel Amadi Young Physic Union Lalambunga Aroiba League Round match oina Sanaragani Humpum do Shuba Sarsor San Sing KCSICBE Memorial League Cup Knockout Open Kang Tournament King Asisana Kiba Matchta Gopal Deva Kangkut High School na KKCO Kasamtong Kangkut Pumai Tiba Pikre Manipur Kang Association gi Miyang Makhada Singjamai Kang Association na Sinduna Tha Sigitang Kundagi Kangkut Tarana Grubani Tongna Kainuktuna Singjamai Kang Changda Sathariba Tournament Asigi Ngasi Chana Kiba Matchta Gopal Deva Kangkut High School na KKCO Kangkut Kasamtong Bu Panjal Kun Tarani Toy da Mai Tiba Pikre Hayeng Kangchang Asida Wangoi Kendra Kangkut Timbi Amadi Wangoi Kendra Kangkut LSK ga Sanagani Mangal Football Academy Khabamna PYPC Pungdong Bambu Maiti Piduna Ahum Suba Ibudaw Yangbi Bakang Bakap 7 aside under 15 case prize football tournament ki champion oikre Nomaikon Progressive Club Sanana Sinduna Tha Sigitang Mari Dagi Team Taratrena Group Mari Thokna Khaidoktuna Club Asigi Ground Satarkiba Tournament Ngasi Loisen Kre Ngasi Sanakiba Matchta Mangal Football Academy Khabamna PYC Pungdong Bambu penalty the goal Mari Ahum da Maitiba Piduna champion oikibani Maharashtra gi Nagpur da Tha Sigitang Taramari Digi Kunithoi Phauba Weightlifting Federation of India gi Ming Makhada Pangthokiba Nupa Macha amadi Nupi Macha gi Taramari Suba Youth National Weightlifting Championship ki KG Nipumapan gi Kanglupta Manipur gi Ipham Kusar Khana na gold medal laukre Category asida weightlifter kuntarung na competition tawkhibada Manipur gi Ipham Kusar Khana na gold medal laukibani Impal West District Football Association na Sinduna Tha Sigitang Kundagi Team Nipan Grubani Thongna Khaidoktuna BMSC Ground Tabungkok ta Sathariba Kunmanga Suba L Sangita Devi Memorial First Division Football League King asi sankiba ahanba matchta YSC High School na YWC Malombo goal ani sinoda maiti pikre ani suba match ki sanakibada YWC Langthabal na Wapha Wangui goal ani sinoda maiti pikhi District Sports Association Bisnupur na Sinduna Tha Sigitang Tarani Toidagi Team Tarena Sarug Yaduna Bisnupur Mini Stadium da Sathariba Ani Suba L Itomcha Memorial Super Division Football League ngasi sanakiba matchta Sai SAG Ulo amadi KPFC Kha Posongbam goal amata sanadana draw satkre Amoromda Association asina Sinduna Stadium asida Tha Sigitang Taramanga dagi team Taramanga na grubani thokna khairotuna sathariba Manga Suba Ice Pisak Memorial First Division Football League ki ngasi sanakiba matchta Krisha Naran Senana TYA Tinungai bu goal ani sinoda maiti pikre Terceri boy huzuma kata nga sinong oikiba ay nga say paulo bise Environment Directorate ki phangkiba nga si oikiba nga sama din ki pauda khwaidigi sakhiba Celsius degree kuntre dasmik tarung nipal khwaidigi ingba Celsius degree mga dasmik nipal mari Nuksite yaw wising manilgi sang maximum da sada Manipur taratare dasmik ani ahum minimum da sada kontramatoi dasmik sino taret oiki ngasi nong sukide Laisala patang sige muro pausing amukan na pisre Apaba sinjak sana bagi damakta selting ba pamu yedubo haksang son bahida managi polum singdi pamu bulai tunu leidun sanuri haina Mohd Minister T.S. Sam Kumar na pangdokrai BJP na lusing malenga Senator bertaba si sakot pagi muhutta tung hanasat na bamasama oire haina MLA AK Mirabai na haikre
amadi Sefinistan Birenda social media ki khutang da kian kibadi ki fagat kiba KSAP People's War Group ki chairman ngasi imphal le porkre Nasigri ASTB na pizaba Manipuri pawmo transfer jere me tabri kono pom kana krum jere